National Rabies Control Program NRCP, Directorate of Health Services, National Health Mission, Directorate of Veterinary and Animal Husbandry Service Kakutsam Naraga, Rabies One Health Zero Death Haibatimda, Tarataruk Shuba, World Rabies Day Githarap Ngasi, Lamfielda Leipa Indian Institute of Medical Association, Ima Hold the pangthokhre. Formal function is Egi Mawinina, Rabies Awareness Yauba Bicycle Reliama, Directorate of Health Services ki Dr. KSH Roshan, State Surveillance Officer, Dr. KSH Roshana, Kangla Mamang ki Ima Bulam Thake. Thouram the National Health Mission ki State Mission Director Dr. Samojit Ningombam Amade, Veterinary and Animal Husbandry Services Specialist RP Dr. Potsumam Pusparani Devisu Sarukya Kibagalodana, Resource Person Kayana Rabies Laina Gimaramda Marik Jumba Wafam Kaya Thamke. Thouram the Directorate of Health Services Government of Manipur ki Director Dr. Khoirom Sasikumar Mangang Hai, Rabies Haibalena Asi Maru Oina breastfeeding animals sing na naba Laina Makalamane. Machine Bunaragati, Yamna Sigale, Rabiski Awabasi, Nariba Mati, Mioy, Amade, Seva Tawutariba, Animaktane, Adubo, Matam Chana Rabies Naba, Sa Amanahek, Chikpaga, Hida Kapthoklabade, Kudong Tiningai Oide, Anaba si Mamangai Matam Dadi, Yambrami, Haujukti, Yum Dasa Yopagi Chanabi, Amade lying Baginium. Tumlak Badagi, Rabies Nabagi Chang Adukimatic Hantare, Hantare Hairagasu, Handak Jahi. Oinasu state asida rabies nare haibage record fangduna mioy ani di lekhidrei masida sunatana chahi amada hui chikpagi case asi chahum chamri gi mathakta lage government asu hiramasigi matang the state nodal officer ama khalaga state asida hui na chikpa amade mi adugi record thezana ba amade thabak tawna basena khrei rabies sandokpa yai haina khaliba yumda yokpa sa sing oinasu ningthina lokhatpa yaba thabak sing lokhona ba state veterinary department ka matam pumbada punna chatle Lamdakta Labor Rabies Naba Sa Singa, Yumda Labor Sa Singa, Chukna Ruraba Natraga, Loina Ruraba Matamda, Rabies Laina Asi, Sandorakune, Maramasina, Lamlaki Sa Singsu, Rabies Naraktanaba, Government Na, Tabak Paikatnaba, Honare, Anti Rabies Bection Su Prasasing the Health Center Singda, Fanganaba, Government National Honare Hike. Rabies Hibasi, Penoku, Hanga Degi, now Yautiko. Sa du karam mo ko mamagi makom thakpa sa aduda muksu khare hen chaw sa si se sidai da naramba anaba ma sa du ni mayana si aga ni sang da sang ka ta na han ba yamna sigan ba makhan gi anaba makhalamane anaba khudimak si Siba Haibusi Lumai Port Waitana. Adum Waitanasu, Rabies, Awabsi Kaino Hago. Nariba Misida, Aina Sheba, to A Haina Sangma Matamtane, Shebari Nasukatana, Sangaga, Mating Pamita, Numaita, Masagi Nariba Miduna, Miduda Mukwa, Ziki, Potgeto, Anapsina. Adegi Shebari Duna. Hadu aga hammasu numaitaba anabasi mamangegi matamdati yamna phangame khogi lamdasu prithivigi atai mafamdasu sa singna chikpo khopro to matamda layenggi pathapsi chumu khadegi phane yamna handakreba adu oidanasu manipur da anabasi atum leiri adegi uhina chekpusi manipur da chahi amada chahum jamri gi mathakta adum lei adana mokoi tu matam chana hidak kapu kot se to handragadi sibana ba hai si thokadre